ꯂꯥꯟ ꯍꯧꯔꯛꯄꯗꯒꯤ ꯑꯍꯥꯟꯕꯅ ꯊꯥꯗꯧ ꯐꯨꯔꯨꯞꯀꯤ ꯃꯤꯍꯨꯠꯁꯤꯡ ꯏꯝꯐꯥꯜꯗ ꯂꯥꯛꯇꯨꯅ ꯇꯝꯄꯥꯛꯀꯤ ꯂꯨꯞꯁꯤꯡꯒ ꯎꯅꯈꯤꯕ ꯊꯥꯗꯧꯗꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞꯅꯤ ꯀꯨꯀꯤꯗꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞ ꯅꯠꯇꯦ ꯀꯨꯀꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯃꯛ ꯃꯤꯇꯣꯞꯀꯤ ꯃꯤꯡꯅꯤ ꯀꯨꯀꯤꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯖꯔꯤꯕꯁꯤꯡ ꯑꯁꯤ ꯆꯍꯤ ꯈꯔꯁꯤꯗ ꯃꯅꯤꯄꯨꯔꯗ ꯆꯪꯂꯛꯄ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯑꯌꯥꯝꯕꯅꯤ ꯊꯥꯗꯧ ꯏꯟꯄꯤ ꯁꯨ ꯁꯥꯡꯗꯣꯛꯍꯟꯕꯒꯤ ꯃꯇꯥꯡꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒ UPF ꯑꯃꯁꯨꯡ KNOꯒ ꯗꯤꯜꯂꯤꯗ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯏꯪ ꯀꯨꯝꯖꯥ 2005ꯗ ꯃꯅꯤꯄꯨꯔꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯒ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯇꯧꯅꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯁꯨ ꯌꯥꯎꯁꯤꯜꯂꯛꯈꯤꯕ ꯀꯨꯀꯤꯖꯧ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯤ ꯑꯄꯨꯟꯕ ꯂꯨꯞꯁꯤꯡ ꯑꯣꯏꯔꯤꯕ ꯌꯨꯅꯥꯏꯇꯦꯗ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ UPF ꯑꯃꯁꯨꯡ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KNOꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ngarang Delhi Home Ministry ki officials nga mifam pangthoktuno su extension tawgi matana khanakre hari Home Ministry ki mahut sinba officials nga mifam asida saru gyakhe pagaloina mifam asida su agreement ma khatana sangdo hanba masu Manipur gi singi district singda matam kuina dagi mayok narakli bi issue sing losinana ba political goeba thawrang sing lokhana buwa pangthoktuno khanakhe hari ngarang gi mifam asigi matangna UPF ki wangang loi Aron kipgen amasung KNO gi wangang loi Sailen haokip na puna kuyek piduna tholaki ba sirol amada ngarang gi mifam asida puthoktuno khanaki wafam sing puning thawgatningai oikhi amasum manglom da makhatana sanction begi lambi phatpa mifam ama oikhi haina phungtoraki bagaruna tungna masak thokpa peace agreement ma kuyek pinarakpa yabigi thajaba phungtoraki Uttarakhand gi khangau da bi isaw asibaksang amasu phangle mi kanbigi thabak sathari Rescuers na si baksang ama makhatana phangmaga loina Uttarakhand gi Uttarkasi district ki Darali khunda khangaudan isaw tholakbadagi sikiba mi gi masing manga sukre amadi haujiksu mi kanba masum thibagi thabak makhatana sathari hairi Operation Sindur gi matung Pakistan ahanbo ni suspect thugarakre hairi Meda sata kiba Operation Sindur gi matung ahanbo na Pakistan Army ni suspect thugaiduna Jammu and Kashmir gi Punch district ki line of control paring da leiba India gi forward post na nomai kapsila kre haina official loiba paw mana phungdokre paw du gi matung ina ngara numidang pung 3:09 puram ta badangam khai wangmadi Punch district ki Mankote sector da leiba forward posting tamna nomai kapsila khibane hari Myanmar junta gi lanmi sing resistant group sing na control toriba sagangi khungang maikai mari degi question kre hari Myanmar gi sagang region gi Palet township ki manungsana leiba Kantadon khungang adu resistant force na khudum chanduna leiraba su junta gi lanmi sing na maikai mari degi question kre amasu sayola sida resistant force sing amadi junta gi lanmi sing gi marakta akan mongna nomai kapna bigi thabak sathari ngarang su Kantadon khungang gi kha thangmada leiba Tharsi khungna khuthuna bigi anoba paw kya lakhena su paw sna makhatari resistance collision gi makedigi Black Leopard Army gi battalion commander ko okar na phungdorakpada khuthona badu junta gi lanmi manga hakhiroina ngase ayu ahen malanmi sing thajilaktuna mafam adu question khibani hari Panam Pausegi editorial Mamna Tamsri, Laipam Lensing the Sang Navigi Akan Bihaulaka Mali, Manipur and Ningsing but talked about Matam the Kundadron Lyric Yellow Proof Yamu Lady, a Sigumlumbi Yellow Proof Singers in a Lyric Lava Lamdamasida, Lady with Yellow Missingers in a Manipur Lyric Liba Singer Sigi Manipuna, Manipur Kodringi Matam the Lyric Lava Purukang Loop Singer Sigi, Maru ever Lepam Len Kiamuk Lamdamasida Lady. Hairiba Lepamlen Karagi Maming Palabra Kaubru, Tangzing, Marzing, Kwangba Maru, Nomaizing Amadi, Yang Tangi, Iraima Lerembigi, Lepamlen, Sing Tuan, Lepamlen Kiamuk Ladiva, Lamdamasida Kunda Minari Tuan, Yellow Purupsing, Asigum Lava, Lepamlen, Sing a Sita Sahi Kuding, Layoi Krava Ipai Pushing, Light Hopang Toknaram Singi Maka. Sam Tarakoina, Nasigi Mirona Submaru ever Lepamlen, Sing a Sida Sahi Amagi Manunda, Tangai Padana, Light Hopang Tona Lakli. Amarom da lamdamasigi yellow proof sing maru oina mitay singna sai khudingi laiphamlen kya da ira thoram pangthokna duna lakhrabasu laiphamlen khradi haukipa kumja english ngani ga kungo humdagi me humdagi koki narkoti rusina mitay sing da landarak pahokraba matung dagi thangjing kaubru amadi kongba maru ga laiphamlen singda ningkha tamna laithok pangthokpada apan mo oiduna leiri adubo kongba maru ga laiphamlen da Haukiba Takraki Mamang security force na ngak sialaga lai thorom pangthok na kiba leirabasu ningkha tamna ipai pugi khubam da laitho pangthok padi ning tamna khuya tu sina pangthok pamada ngamdana leiri aduga thangjing singi ibudau thangjing amadi
ꯀꯥꯎꯕ꯭ꯔꯨꯁꯤꯡꯒꯤ ꯏꯕꯨꯙꯧ ꯀꯥꯎꯕ꯭ꯔꯨꯗꯗꯤ ꯃꯤꯇꯩꯁꯤꯡꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯪꯕꯗ ꯑꯊꯤꯡꯕ ꯂꯩꯕꯗꯒꯤ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 2019 ꯆꯠꯂꯤꯕ ꯆꯍꯤ ꯀꯨꯝꯖꯥ ꯏꯪ 2025 ꯐꯥꯎꯕ ꯂꯥꯏꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯗ ꯂꯩꯉꯥꯛꯅ ꯑꯊꯤꯡꯕ ꯊꯝꯂꯤꯕꯒꯤ ꯃꯔꯝꯗꯤ ꯀꯨꯀꯤꯁꯤꯡꯅ ꯃꯤꯇꯩꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯃꯤꯇꯩꯁꯤꯡꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯉꯁꯤ ꯐꯥꯎꯕ ꯆꯪꯍꯟꯗ꯭ꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯤꯇꯩꯁꯤꯡꯅ ꯃꯄꯥ ꯃꯄꯨꯁꯤꯡꯒꯤ ꯂꯩꯐꯝꯂꯦꯟꯁꯤꯡ ꯑꯁꯤꯗ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯂꯥꯏꯊꯧ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯆꯪꯕ ꯌꯥꯈꯤꯔꯣꯏ ꯍꯥꯏꯅ ꯊꯤꯡꯂꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯅ ꯅꯤꯡꯗꯣꯜ ꯄꯣꯝꯗꯨꯅ ꯈꯥꯡꯗꯨꯅ ꯂꯩꯅꯔꯤꯕꯒꯤ ꯃꯔꯝꯗꯤ ꯀꯨꯀꯤꯁꯤꯡꯒꯤ ꯃꯔꯝꯁꯨ ꯅꯠꯇꯕ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯃꯤꯇꯩꯁꯤꯡꯅ ꯏꯔꯥꯠ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯃꯤꯇꯩꯁꯤꯡꯒꯤ ꯂꯩꯐꯝꯂꯦꯟꯁꯤꯡ ꯃꯔꯨꯑꯣꯏꯅ ꯃꯤꯇꯩꯁꯤꯡ ꯃꯤ ꯇꯝꯃꯤ ꯌꯦꯜꯂꯣꯃꯤꯁꯤꯡꯒꯤ ꯏꯁꯥꯒꯤ ꯏꯔꯝ ꯑꯣꯏꯖꯔꯤꯕ ꯂꯩꯐꯝꯂꯦꯟꯁꯤꯡ ꯑꯁꯤꯕꯨ ꯉꯁꯤꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯀꯔꯤ ꯃꯔꯝꯒꯤ ꯉꯥꯛ ꯁꯦꯜꯂꯒ ꯃꯤꯇꯩꯁꯤꯡꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯪꯍꯟꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯀꯌꯥꯃꯨꯛ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌా ꯂꯩꯉꯥꯛꯅ ꯅꯥꯀꯜ ꯅꯥꯝꯃꯇꯒꯤ ꯃꯤꯠꯌꯦꯡꯗ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯕ ꯃꯥꯟꯕꯒꯤ ꯑꯆꯧꯕ ꯃꯃꯤ ꯇꯥꯕ ꯃꯥꯟꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯍꯪ ꯀꯌꯥꯃꯨꯛ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯄꯅꯤ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯤꯇꯩꯒꯤ ꯂꯩꯐꯝꯂꯦꯟꯁꯤꯡ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯗ ꯊꯃꯣꯏ ꯁꯦꯡꯗꯕ ꯃꯥꯟꯕꯒꯤ ꯃꯃꯤ ꯇꯥꯔꯤ ꯍꯥꯏꯅ ꯈꯟꯅꯔꯛꯄꯒꯤ ꯑꯆꯧꯕ ꯃꯔꯝꯗꯤ ꯀꯨꯀꯤꯁꯤꯡꯅ ꯊꯥꯡꯖꯤꯡꯁꯤꯡꯗ ꯂꯩꯕ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯈꯨꯕꯝꯁꯤꯡ ꯀꯨꯀꯤꯁꯤꯡꯅ ꯃꯉꯥꯟ ꯇꯥꯛꯍꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯕꯗ ꯌꯦꯡꯗꯨꯅ ꯀꯔꯤꯒꯤ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯍꯧꯈꯤꯕꯅ ꯍꯧꯈꯤꯕ ꯑꯣꯏꯔꯕꯁꯨ ꯃꯅꯤꯄꯨꯔꯗ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯉꯩꯒꯤ ꯃꯇꯝ ꯑꯣꯏꯔꯕꯁꯨ ꯃꯤꯇꯩꯁꯤꯡꯒꯤ ꯑꯁꯦꯡꯕ ꯂꯩꯐꯝꯂꯦꯟꯁꯤꯡꯒꯤ ꯈꯨꯕꯝꯁꯤꯡꯗ ꯅꯤꯡꯈꯥ ꯇꯝꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯪꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯜꯂꯒ ꯌꯥꯅꯕ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯍꯟꯅꯤꯡꯉꯤ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯃꯤꯇꯩꯒꯤ ꯂꯩꯐꯝꯂꯦꯟꯁꯤꯡ ꯂꯩꯔꯤꯕ ꯃꯐꯝ ꯄꯨꯝꯅꯃꯛ ꯀꯨꯀꯤꯁꯤꯡꯒꯤ ꯑꯃꯠꯇ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡ ꯄꯨꯝꯅꯃꯛꯅ ꯈꯪꯅꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯨ ꯉꯁꯤꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯏꯟꯗꯤꯌꯥꯒꯤ ꯁꯦꯀꯨꯂꯔꯤꯖꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯣꯏꯅ ꯅꯤꯡꯈꯥ ꯇꯝꯅ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯪꯕꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯕꯁꯤꯡ ꯊꯤꯡꯐꯝ ꯊꯣꯛꯏ ꯈꯜꯂꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯃꯤꯇꯩꯒꯤ ꯂꯥꯏ ꯂꯩꯐꯝꯂꯦꯟꯁꯤꯡ ꯑꯁꯤꯗ ꯃꯤꯇꯩꯁꯤꯡ ꯃꯤ ꯇꯝꯃꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯃꯄꯥ ꯃꯄꯨꯒꯤ ꯂꯩꯐꯝꯂꯦꯟꯁꯤꯡ ꯑꯁꯤꯗ ꯅꯤꯡꯈꯥ ꯇꯝꯅ ꯂꯩꯊꯧ ꯄꯥꯡꯊꯣꯛꯄꯗ ꯊꯤꯡꯗꯨꯅ ꯊꯝꯂꯛꯄ ꯇꯥꯔꯕꯗꯤ ꯂꯣꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯇꯉꯥꯏ ꯐꯗꯅ ꯆꯪꯅꯕ ꯍꯣꯠꯅꯔꯛꯄꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌా ꯂꯩꯉꯥꯛꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯆꯠꯊꯔꯒ ꯃꯤꯇꯩꯒꯤ ꯂꯩꯐꯝꯂꯦꯟꯁꯤꯡꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯪꯕ ꯌꯥꯍꯜꯂꯨ ꯍꯥꯏꯕꯒꯤ ꯃꯤꯌꯥꯝꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯅꯕꯒꯤ ꯄꯣꯔꯝ ꯌꯥꯜꯂꯛꯀꯗꯕ ꯃꯥꯜꯂꯤ ꯑꯃꯗꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯑꯃꯨꯛ ꯂꯥꯛꯀꯗꯕ ꯃꯥꯜꯂꯤ ꯍꯥꯏꯕ ꯄꯥꯎꯁꯤꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯋꯥꯡꯒꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯃꯨꯔꯧꯒꯤ ꯄꯣꯂꯤꯡ ꯑꯅꯤꯗ ꯐꯪꯐꯝ ꯊꯣꯛꯄ ꯆꯦꯡ ꯁꯨꯅ ꯐꯪꯗꯕꯒꯤ ꯋꯥꯊꯣꯛ ꯆꯥꯎꯊꯣꯔꯛꯀꯗꯧꯔꯤ ꯋꯥꯡꯒꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯆꯟꯅ ꯂꯩꯕ ꯁꯃꯨꯔ ꯑꯋꯥꯡ ꯂꯩꯀꯥꯏ ꯄꯣꯂꯤꯡ 22/4 ꯑꯃꯗꯤ 22/5 ꯄꯣꯂꯤꯡ ꯑꯅꯤ ꯑꯁꯤꯒꯤ ꯀꯥꯔꯗ ꯍꯣꯜꯗꯔꯁꯤꯡꯅ ꯆꯦꯡ ꯀꯦꯖꯤ ꯃꯁꯤꯡ ꯁꯨꯅ ꯐꯪꯗ꯭ꯔꯦ ꯍꯥꯏꯅ ꯏꯔꯥꯡ ꯍꯧꯔꯛꯈ꯭ꯔꯦ ꯏꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯀꯥꯔꯗ ꯍꯣꯜꯗꯔ ꯑꯃꯁꯨ ꯑꯣꯏꯔꯤꯕꯤ ꯃꯣꯏꯔꯥꯡꯃꯌꯨꯝ ꯑꯣꯡꯕꯤ ꯄ꯭ꯔꯥꯃꯣꯗꯤꯅꯤ ꯀꯧꯕꯤ ꯑꯃꯅ ꯍꯥꯏ ꯀꯥꯔꯗ ꯍꯣꯜꯗꯔ ꯑꯃꯅ ꯐꯪꯐꯝ ꯊꯣꯛꯄ ꯆꯥꯡꯗꯒꯤ ꯆꯦꯡ ꯀꯦꯖꯤ ꯑꯃꯃꯝ ꯀꯛꯂꯒ ꯌꯦꯜꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯦꯡ ꯌꯦꯜꯂꯤꯕꯁꯤꯡꯒ ꯌꯥꯁꯤꯟꯅꯕ ꯑꯃ ꯄꯨꯔꯛꯄ ꯂꯩꯇ꯭ꯔꯤꯉꯩꯗ ꯀꯥꯔꯗ ꯍꯣꯜꯗꯔꯁꯤꯡꯗ ꯅꯝꯐꯨ ꯍꯥꯐꯨꯗ ꯆꯦꯡꯁꯤꯡ ꯑꯁꯤ ꯌꯦꯟꯁꯤꯜꯂꯛꯈꯤ ꯑꯗꯨꯕꯨ ꯀꯥꯔꯗ ꯍꯣꯜꯗꯔꯁꯤꯡꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛ ꯑꯣꯏꯕꯅ ꯆꯦꯡ ꯃꯁꯤꯡ ꯁꯨꯅ ꯄꯤꯕꯤꯌꯨ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯆꯦꯡ ꯌꯦꯜꯂꯤꯕꯁꯤꯡꯅ ꯃꯁꯤꯡ ꯁꯨꯅ ꯄꯤꯕ ꯉꯝꯂꯣꯏ ꯅꯈꯣꯏꯅ ꯇꯧꯅꯤꯡꯕ ꯃꯐꯝꯗ ꯇꯧꯔꯨꯔꯣ ꯑꯩꯈꯣꯏꯒꯤꯗꯤ ꯄꯤꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯍꯥꯏꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯂꯩꯊꯣꯛꯈꯤ ꯇꯨꯡꯗ ꯃꯔꯤ ꯂꯩꯅꯕ ꯆꯤꯡꯒꯤ ꯑꯦꯖꯦꯟ ꯑꯃꯗꯤ MLAꯗ ꯍꯥꯏꯔꯨꯔꯕꯗꯁꯨ ꯆꯞ ꯃꯥꯟꯅꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ प्रजाꯁꯤꯡꯗꯤ ꯄꯪꯖꯕ ꯄ꯭ꯔꯖꯥ ꯉꯥꯛꯇꯅꯤ ꯌꯨꯝ ꯄꯨꯗꯨꯅ ꯍꯥꯎꯁ ꯋꯥꯏꯐ ꯑꯣꯏꯅ ꯂꯩꯕ ꯉꯥꯛꯇꯅꯤ ꯈꯪꯖꯗꯕꯗꯒꯤ ꯂꯧꯖꯕꯅꯤ ꯂꯧꯔꯨꯕ ꯇꯥꯔꯕꯁꯨ ꯋꯥꯠꯂꯤꯕ ꯆꯦꯡꯁꯤꯡ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯞꯄꯤꯌꯨ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯆꯦꯡ ꯑꯁꯤ ꯂꯧꯅꯤꯡꯂꯒ ꯂꯧꯔꯣ ꯂꯧꯅꯤꯡꯗ꯭ꯔꯒ ꯇꯣꯛꯑꯣ ꯍꯥꯏꯔꯛꯈꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯣꯏꯁꯥꯎꯅꯔꯕ ꯀꯌꯥ ꯌꯧꯔꯛꯄꯗꯒꯤ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯅꯥꯏꯈꯤ ꯂꯣꯏꯅꯅ ꯀꯥꯔꯗ ꯍꯣꯜꯗꯔ ꯑꯃꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯆꯦꯡ ꯃꯁꯤꯡ ꯁꯨꯅ ꯄꯤꯕꯤꯗ꯭ꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯊꯤꯒꯠꯄꯤꯗꯨꯅ ꯌꯦꯡꯁꯤꯟꯕꯤꯅꯕ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯛ ꯑꯗꯨꯕు ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗ ꯁꯃꯨꯔꯧ ꯑꯄꯨꯟꯕ ꯅꯥꯎꯔꯦꯝ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯆꯥꯎꯕꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯥꯔꯗ ꯍꯣꯜꯗꯔ ꯑꯃꯗꯒꯤ ꯆꯦꯡ ꯀꯦꯖꯤ ꯑꯃꯃꯝ ꯀꯛꯂꯤꯕꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯀꯔꯝꯕ ꯑꯣꯊꯣꯔꯤꯇꯤꯅ ꯊꯣꯛꯄ ꯑꯣꯔꯗꯔꯅꯣ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯗ ꯁꯦꯡꯗꯣꯛꯄꯤꯌꯨ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯆꯠꯅ ꯄꯊꯥꯞ ꯂꯩꯔꯕꯗꯤ ꯄꯕ꯭ꯂꯤꯛ ꯃꯤꯌꯥꯝꯗ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯂꯩꯔꯒꯗꯤ ꯈꯣꯡꯐꯝ ꯍꯟꯗꯣꯛꯆꯒꯦ ꯃꯗꯨ ꯅꯠꯇꯗꯨꯅ ꯆꯦꯡ ꯌꯦꯜꯂꯤꯕꯁꯤꯡꯅ ꯀꯛꯅꯤꯡꯕ ꯀꯛꯄ ꯃꯐꯝ ꯑꯃꯗꯅ ꯀꯛꯇꯕ ꯌꯥꯎꯔꯤꯕꯁꯤ
ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯨ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟ ꯋꯥꯡꯒꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯁꯃꯨꯔꯧ ꯅꯥꯎꯔꯦꯝ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯐꯪꯐꯝ ꯊꯣꯛꯄ ꯆꯦꯡꯒꯤ ꯆꯥꯡ ꯁꯨꯗꯅ ꯐꯪꯂꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯅ ꯆꯞ ꯆꯥꯅ ꯈꯪꯍꯟꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯊꯨꯕꯗ ꯈꯪꯍꯜꯂꯛꯇꯕ ꯇꯥꯔꯕꯗꯤ ꯁꯃꯨꯔꯧ ꯅꯥꯎꯔꯦꯝ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯁꯨꯡ ꯃꯁꯤꯒ ꯈꯨꯠꯁꯝꯅꯔꯒ ꯆꯠꯃꯤꯟꯅꯔꯤꯕ ꯀ꯭ꯂꯕꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃꯗꯤ ꯀꯥꯔꯗ ꯍꯣꯜꯗꯔꯁꯤꯡꯒ ꯄꯨꯟꯗꯨꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯊꯥꯡꯒꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯍꯤꯡ ꯌꯩꯔꯛꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ हाई स्कूल की हायर सेकेंडरी की थाक ओनख्रब थांगा हायर सेकेंडरी स्कूल की अवाट ओजा हापीयु हाइना तक्सिलदुना स्कूल असुगी महैरोइसिन अहिंग येरेक्तुना खोंजंग चंगसिन बाउख्रे स्कूल असुगी कंप्यूटर साइंस की ओजा अमखक लैबिदा अमुक ट्रांसफर तौखिबा सिमरम सादे कंप्यूटर साइंस की यावना तुआन सब्जेक्ट सिंगी अवाट ओजा सिंग हापीयु हाइना महैरोइसिन पाउगी मिफम अमा पांगथोक्तुना मरी लेनबसिंगी मफमदा तक्सिनखिबगा लोइना था असुगी तांग अनिदगी सुनब थबक लखलगनी हाइना मरी लेनबसिंग खंगलखरबसु थबक अमत लखलक्तबना स्टूडेंट यूनियन ऑफ थांग हायर सेकेंडरी स्कूल लुसिंगुना महैरोइसिंग ngarang numidangdagi hauna स्कूल asida ahing yerektuna khongjang changsin bahokibani hairi mahairoisingi khongjang asina maram oiduna स्कूल asigi mahi masing tambagi thabakta chauna khudong sadaba mayuknare hairenisu pausna makhata na phongdorakli adu tentang sumna myam na thamjaramgi haujikoina di myam paus matanga solutionjarage amasu makhata ba no update myam punangai mina sena channel sigi makedigi myang infam da makhata na thamjari makhata ba no update myam punangai mina si